ꯍꯧꯖꯤꯛꯀꯤ ꯏꯂꯦꯛꯁꯟꯗ ꯆꯠꯅꯔꯤꯁꯤ ꯄꯣꯠ ꯑꯅꯤꯈꯛ ꯆꯠꯅꯩ ꯄꯩꯁꯥ ꯑꯃꯁꯨꯡ ꯃꯁꯜ ꯄꯥꯋꯔ ꯑꯅꯤꯃꯛꯁꯦ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯂꯥꯏꯕꯛ ꯊꯤꯕꯅ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯃꯁꯜ ꯄꯥꯋꯔꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯅꯤꯁꯤꯒꯤ ꯋꯥꯡꯃꯗ ꯌꯥꯝ ꯆꯥꯎꯕ ꯐꯣꯔꯁ ꯑꯃ ꯂꯩꯔꯤ ꯑꯁꯦꯡꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯤꯌꯥꯝꯒꯤ ꯒꯅꯇꯟꯇ꯭ꯔꯤꯛ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯑꯃꯈꯛ ꯂꯩꯔꯤ ꯁꯤꯒꯤ ꯈꯣꯜꯂꯥꯎꯁꯤꯗꯤ ꯄꯩꯁꯥꯅꯁꯨ ꯃꯁꯜ ꯄꯥꯋꯔꯅꯁꯨ ꯆꯠꯇꯕ ꯁꯦꯛꯁꯟ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯄꯩꯁꯥꯅꯁꯨ ꯃꯁꯜ ꯄꯥꯋꯔꯅꯁꯨ ꯆꯠꯇꯕ ꯁꯦꯛꯁꯟꯁꯦ ꯁꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯊꯥꯖꯕꯁꯦ ꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯡꯒꯜꯅꯤ ꯂꯥꯛꯏꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯌꯥꯏꯁ꯭ꯀꯨꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯑꯩꯍꯥꯛ ꯆꯣꯡꯊꯣꯛꯆꯔꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯂꯥꯎꯊꯣꯛꯆꯔꯤ ꯑꯩꯅ ꯏꯂꯦꯛꯁꯟ ꯀꯟꯇꯦꯁ ꯇꯧꯔꯛꯈꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯁꯤꯅ ꯆꯠꯊꯔꯤꯕ ꯄꯣꯂꯤꯁꯤꯁꯤꯡꯁꯤ ꯁꯨꯝ ꯆꯠꯊ ꯂꯩꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯂꯣꯏꯔꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯅꯨꯡꯗ ꯁꯔꯀꯥꯔ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯨꯗ ꯎꯔꯛꯄꯗꯒꯤ ꯏꯂꯦꯛꯁꯟꯁꯤ ꯂꯦꯞꯆꯈꯤꯕꯅꯤ ꯃꯃꯥꯡꯒꯤ ꯂꯦꯞꯄ ꯃꯇꯝꯗ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯄꯣꯔꯠ ꯑꯩꯍꯥꯛ ꯐꯪꯖꯈꯤ ꯍꯟꯗꯛ ꯑꯃꯨꯛ ꯊꯣꯛꯆꯔꯛꯏꯁꯤ ꯑꯩꯁꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯧꯅ ꯆꯪꯗ꯭ꯔꯒꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯨꯔꯛꯅꯤꯡꯉꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯎꯅꯤꯡꯉꯤꯕ ꯃꯈꯜꯒꯤ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯑꯐꯕ ꯄꯣꯂꯤꯁꯤꯗꯣ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯂꯦꯞꯆꯩ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯧꯅꯕ ꯃꯤꯌꯥꯝꯅ ꯊꯤꯟꯕꯤꯔꯒ ꯑꯩꯅ ꯐꯪꯒꯗꯧꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯒꯤ ꯁꯛꯇꯤꯁꯤ ꯌꯥꯏꯁ꯭ꯀꯨꯜ ꯄꯤꯄꯜꯁ ꯀꯥꯎꯟꯁꯤꯜ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯔꯗ 4 ꯑꯃꯁꯨꯡ ꯕꯨꯊ 59ꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯇꯧꯔꯒ ꯈꯟꯒꯠꯂꯛꯄ ꯅꯣꯃꯤꯅꯤ ꯊꯥꯒꯠꯂꯛꯀꯅꯤ ꯅꯣꯃꯤꯅꯤꯁꯤꯡꯗꯨꯅ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯔꯤꯕ ꯀꯥꯎꯟꯁꯤꯜꯁꯤꯗ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯥꯋꯔ ꯀꯦꯁ ꯑꯃꯁꯨꯡ ꯀꯥꯏꯟ ꯈꯨꯗꯤꯡꯃꯛ ꯀꯥꯎꯟꯁꯤꯜꯁꯤꯗ ꯁꯤꯟꯅꯔꯒ ꯂꯩꯉꯥꯛ ꯑꯃꯗꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯄꯗ ꯁꯦꯝꯕ ꯌꯥꯕ ꯌꯥꯎꯕ ꯌꯥꯕ ꯄꯣꯂꯤꯁꯤ ꯂꯦꯚꯦꯜꯗ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯀꯥꯎꯟꯁꯤꯜꯁꯤꯒꯤ ꯊ꯭ꯔꯨꯗ ꯑꯩ ꯃꯤꯌꯥꯝꯗ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯖꯒꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯑꯣꯟꯕꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯧꯗ꯭ꯔꯒꯗꯤ ꯍꯧꯕ ꯅꯥꯏꯔꯣꯏꯗꯕꯅꯤꯅ ꯑꯩ ꯂꯩꯕ ꯂꯩꯇꯕ ꯉꯝꯕ ꯉꯝꯗꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯊꯦꯡꯅꯔꯒ ꯑꯩ ꯑꯦꯁꯦꯝꯕ꯭ꯂꯤꯗꯪ ꯌꯧꯅꯕ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯤꯌꯥꯝꯗ ꯑꯃꯨꯛꯀ ꯊꯣꯛꯆꯔꯛꯄꯅꯤ ꯄꯥꯔꯇꯤꯁꯤ ꯑꯩꯒꯤ ꯃꯤꯌꯥꯝ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯂꯦꯞꯄ ꯄꯥꯔꯇꯤꯗꯨꯗ ꯑꯣꯏꯅ ꯂꯦꯞꯆꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯔꯤꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯕꯤꯚꯥꯒ ꯈꯨꯗꯤꯡꯃꯛꯇ ꯀꯥꯏꯊꯔꯕ ꯃꯅꯤꯄꯨꯔ ꯀꯔꯝꯕ ꯃꯄꯥ ꯁꯦꯝꯃꯒ ꯃꯅꯤꯄꯨꯔ ꯐꯒꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯃꯄꯥ ꯃꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄꯤꯒꯗꯧꯔꯤꯕ ꯃꯤꯍꯨꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯉꯝꯕ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯗ ꯋꯥꯍꯪ ꯑꯃꯐꯥꯎ ꯍꯪꯅꯤꯡꯉꯥꯏ ꯃꯊꯧ ꯇꯥꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯂꯥꯛꯏꯕ ꯄꯩꯁꯥ ꯚꯣꯠ ꯂꯦꯞꯀꯗꯧꯔꯤꯕ ꯄꯩꯁꯥꯗꯨꯒꯤ ꯍꯧꯔꯛꯐꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯑꯃꯁꯨꯡ ꯚꯣꯠꯇ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯑꯃꯁꯨꯡ ꯄꯩꯁꯥ ꯁꯛꯇꯤꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇ ꯆꯠꯇꯕꯤꯗ ꯃꯤꯔꯦꯞ ꯑꯁꯦꯡꯕ ꯑꯩꯒꯤꯗꯃꯛꯇ ꯊꯋꯥꯏ ꯁꯤꯟꯅꯕ ꯌꯥꯕ ꯃꯤꯔꯦꯞꯇ ꯊꯥꯒꯠꯂꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯑꯣꯡꯕ ꯃꯊꯧ ꯇꯥꯕ ꯆꯦꯟꯖ ꯑꯁꯦ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯃꯅꯤꯄꯨꯔꯗ ꯄꯥꯟꯈ꯭ꯔꯤꯁꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯅꯤꯅꯤ ꯑꯍꯥꯟꯕꯗ ꯀꯪꯒ꯭ꯔꯦꯁꯅ ꯄꯥꯜꯂꯝꯃꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯗ ꯍꯧꯖꯤꯛ BJPꯅ ꯄꯥꯜꯂꯦ ꯒꯕꯔꯅꯦꯟꯁ ꯑꯅꯤꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯟꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯣꯂꯤꯁꯤꯗꯨ ꯑꯩꯈꯣꯏꯅ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯗꯅ BJPꯗ 2017ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯦꯖꯣꯔꯤꯇꯤ ꯄꯤꯔꯒ ꯁꯔꯀꯥꯔ ꯁꯦꯝꯍꯟꯈꯤ ꯆꯍꯤ 10ꯃꯨꯛꯁꯤ ꯌꯦꯡꯉꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯆꯍꯤ 10ꯃꯨꯛꯁꯤꯗ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯗꯤꯁꯇ꯭ꯔꯛꯁꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯄꯤꯔꯤꯕ ꯑꯃꯥꯡꯕꯁꯦ ꯃꯅꯤꯄꯨꯔꯗ ꯈꯛꯇꯪ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗ ꯑꯃꯁꯨꯡ ꯖꯒꯠꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯇꯅ ꯁꯨꯃꯥꯏꯅ ꯑꯃꯥꯡꯕ ꯄꯤꯗ꯭ꯔꯤ ꯑꯗꯨꯅ ꯔꯥꯗꯔ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯄꯣꯂꯤꯁꯤꯁꯤ ꯍꯣꯡꯂꯛꯇꯣꯔꯤꯕ꯭ꯔꯥ ꯂꯩꯉꯥꯛꯂꯣꯟꯗ ꯃꯣꯏꯅ ꯄꯤꯔꯤꯕ ꯄꯣꯂꯤꯁꯤ ꯒꯕꯔꯅꯦꯟꯁ ꯑꯃꯁꯨꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯄꯣꯂꯤꯁꯤꯁꯤꯡꯁꯤ ꯍꯣꯡꯒꯗꯧꯔꯤꯕ꯭ꯔꯥ ꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯐꯕ ꯂꯩꯉꯥꯛ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯂꯩꯔꯤꯕ ꯑꯦꯛꯖꯤꯁꯇꯤꯡ ꯄꯥꯔꯇꯤꯁꯤꯗꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯆꯦꯟꯖ ꯑꯃꯁꯨꯡ ꯑꯐꯕ ꯒꯕꯔꯅꯦꯟꯁ ꯑꯃꯁꯨꯡ ꯄꯣꯂꯤꯁꯤ ꯄꯨꯊꯣꯛꯄꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯠꯊꯔꯛꯏꯕ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯐꯦꯌꯔ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤꯅ ꯃꯈꯣꯏꯗꯒꯤ ꯑꯐꯕ ꯊꯣꯔꯛꯈꯤꯅꯤ ꯂꯩꯕꯥꯛꯁꯤꯗ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒꯤ ꯃꯇꯝ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦꯕ ꯃꯁꯤ ꯁꯨꯝ ꯆꯠꯊ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯇꯤ ꯃꯆꯦꯠ ꯃꯆꯦꯠ ꯄꯔꯃꯅꯦꯟꯠꯂꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯀꯥꯏꯔꯒ ꯄꯔꯃꯅꯦꯟꯠ ꯇꯥꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯂꯥꯛꯏꯕ ꯄꯣꯖꯤꯁꯟꯗꯤ ꯑꯦꯅꯤ ꯄꯥꯔꯇꯤ ꯑꯣꯏꯁꯅꯨ ꯑꯐꯕ ꯄꯣꯂꯤꯁꯤ ꯁꯦꯝꯗꯧꯔꯤꯕ꯭ꯔꯥ ꯑꯅꯧꯕ ꯄꯣꯂꯤꯁꯤ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯒ ꯄꯕ꯭ꯂꯤꯛ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯏꯟꯀ꯭ꯂꯨꯁꯤꯞ ꯑꯣꯏꯕ ꯀꯝꯄ꯭ꯔꯦꯍꯦꯟꯁꯤꯞ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯆꯤꯡꯇꯝ ꯈꯥꯛꯇꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯗꯦꯕꯂꯞꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯕ ꯑꯦꯀꯥꯎꯟꯇꯦꯕꯜ ꯑꯣꯏꯕ
government policy sembang ngamgadra haibase sida focus tohanjani regional party si state khuding makki India da laiba state khuding makki dream ni maramdi kaimta gina te regional party na khoina khanari si power structure India ki constitution da piri ba power si national party na pai lai taragadi effectively states na season abangam da muk bangam da ngasai number factor control command control ki factor do na regional oi taragadi akhoi gi interest akhoi yamna flex to bangam mi muk bangam mi season abangam mi haibagi power sakti si regional da laiyeb luri badi manipur da regional party darkar oyeb adubo akhoi regional party kahan bangam bagi thagat bangam bagi sakti leirabra haiba wahang dune nitti darkar oy adubo masi kahan na bagi masak akhoi da leirabra haiba wahang adune aina party ma join taw dune si party du gi through da thabak se tawra ka doin ai thandana kai tawang da gen haibane kendra amagi MLA ama oiba haibase kendra du gi di sarga ulhan bangam bagi sakti leire paisa amasung sakti MLA gak oiba du da aduna adugi sakti duna ai gi kendra du gak sembada manipur pumbana karam haina ai gi kendra si administration piri lenga ige haibase du mathanda du uzagani amana purak pangam ba awon base aduga aigi party duna ai support tawraga ai loksing diribanina aina semjariba afaba policy ahlamangi pami ba awon bado pulap synthesize tawraga puthorako matamda manipur pumbagi wena yam sound awon balaka